Matamgi Manipuri Wari channel asibu tabiriba khwai pumnamakpu taramna okjari. Ngasisu mahausagum Ojagi Lamhenbi tarahumdoi suba tangkak amuk puduna lakjari. Mayam punna taminarasi. Wadu khak hairamlaga punsiba kadagi yam thuna thokri. Laijaduna winungmi tawrakli. Mikuptuda sauningba nungaitaba pendaba pomnamak punsibagi wahai kharaduda swai mangkri. Mamitu punsibana chatkriduda yengladuna machindo tablabna solakli. Kaino hujukidaba ay mamangla taibanglo. Mangdo kiba sinduga haifet manay. Ay ngawrida. Asokpada malongwa taibirame. Anta sumayda. Laija makut ani dulo naraga mamitu isaladuna isorba khurum jarakli. Hey bagamat, nanayda ngasi tawbiribasibu kari matawno. Nanaygi mangdawhanbikiba thawdokto taibangdaso amungtangdi mangphawna hanbiyu ko. Antu natrabadi nanaydi ngawduna chatlani. Bagawan nangna chanbiduna taibangdaso mangphawna hanbiyu. Aigi mitmangsida dandando amtadi pahanbiyu ba. Dolabi nanay ina wijari. Matina wahai kharasi soladuna phamang mayayda non tharaga khurumli aduga tapna mahaugalakli. Mamitu satka pangthokladuna kanade aikhoi lemsna haibi inge school chanaba loisilokige haujiktada tawkriba lando pungkaw kawba makai phok haugalaga makhari kumlakli nasada sokpaduso chaina phawkidri punsibana haibadudadi yaragi haibagi wakhalni kadagi wakhal nungaina kumtharakpado chakhumna mama ubaduda amuk ningsinglakpa mali machindu paithoklaga mamaidu phalai thoklaga magi room tamna lakli sauribani haiduna laijaso wamata haide breast kai tawraga iruja thokli aduga yam thuna dress loisili thabaso chakjanaba laijabu ko walakpadi adubu laijana yadri laijana kaduda dress setpagi katu karang trepado thabaso machabu them dung inari yanaba takli adubu anam kanbi laijani wai ama phawo khumlamdana dress to hek sachin baloibaga bag to lengbanduda satyan silaga gam chatkre muknarubada yaroi khangbra thabaso upai leita sumangda lepnaga laijana cycle thaukibaduda yengduna lehore asomda laijado gate heklan thokibaga sauramba sakfamdo set oli pamthoklamba chinbalduso nokmi ga tawrakli maida tariba mabungi sandal mamido kauthokri punsibana malom taibirambadu ningsinglaga machinda hui khonglaga monda nungaina school tamna lakli school yauri thokiba thodok mamanabi ani duda tamli laija peri mamaiduda makhutunaga naladuna khanam ni ngasaidi haujikti kitang phabai wani anjudo laijigi mamaidugi dakti yengladuna ngangsalisidi noita mojado yam kijaye laija tuminna lei lina noina phatkhumlakle nangsu irangdo khara henmale nupi laijida linada mamitu phainagi yengladuna he oktabi nangsu nawa mayam koinari dude adu ai kari hai ai gi siding aujaba khaktani yam irang tabu sunate is ai khoi tamoja gi michanga changnana hey charoi ngaubi ozado pamlade hanglaga ko koinaro somleiraga chai chaba henjilani haibani ne he kana ngangnari ngai bell du sutakri ahom du sanaramba wari do chap lepnakri assembly yauma thoknarakli asumna class mathang tawkhraba madu half matamni punsibaso makuta lairik ama pairaga Ranbir ki roomda lairik parunaba hathu stair du ka khalakli laijaso mamanabi ani duga staff room lomda ising thakpo chatse haiduna manamang tharaga nok duna kagi thongdu he kan thokbaga ithak thakpa maiduna punsibaga gong thingai nei laijigi mamaiduna punsibagi thabak mapaduda upseli laijigi tungde inarakpa anjuga linagado anigi matawduda mami lauthokpa ho maya kawa ho ngakli punsibaso khangpre khangi masada ipa pakhatna gyanmen tadana khonglei thuna khongkap ama ani tunghalli laijaso machinu sugalaga mamit ani du khojelaga tapna pangthorakli madi ate to pami malubani nupa oigera nupi oigera hekta ngangthalagi matago machinu ka thorakli namit hainge tawramba chimbaldo khakpalli
ꯄꯨꯟꯁꯤꯕꯗꯣ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨꯗ ꯃꯥꯅ ꯋꯥꯏꯁꯤꯜꯂꯨꯔꯤꯕ ꯅꯨꯄꯥꯁꯦ ꯄꯨꯟꯁꯤꯕ ꯑꯣꯏꯔꯝꯕꯗꯨꯗꯗꯤ ꯁꯨꯒꯠꯂꯝꯕ ꯆꯤꯝꯕꯥꯜꯗꯣ ꯅꯣꯛꯃꯤ-ꯅꯣꯛꯃꯤꯒ ꯇꯧꯔꯛꯂꯤ ꯑꯗꯨꯒ ꯃꯔꯩ ꯃꯇꯣꯟꯗꯣ ꯈꯪꯆꯤꯛꯀ ꯆꯤꯛꯂꯤ ꯃꯈꯨꯠ ꯑꯅꯤꯗꯣ ꯁꯨꯔꯨ-ꯁꯨꯔꯨꯒ ꯅꯩꯔꯗꯨꯅ ꯁꯣꯔꯤ ꯁꯔ ꯄꯨꯟꯁꯤꯕ ꯂꯥꯏꯖꯒꯤ ꯇꯨꯡꯗꯒꯤ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯀꯧꯔꯛꯄꯅꯤ ꯄꯨꯟꯁꯤꯕꯁꯨ ꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯛꯂꯤ ꯂꯥꯏꯖꯁꯨ ꯀꯅꯥꯅꯣ ꯈꯟꯅ ꯌꯥꯝ ꯊꯨꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯃꯥꯒꯤ ꯇꯨꯡꯗ ꯅꯣꯛꯃꯤ-ꯅꯣꯛꯃꯤ ꯂꯦꯞꯂꯝꯂꯤꯕꯤ ꯅꯨꯄꯤꯗꯨ ꯎꯕꯗꯨꯗ ꯂꯥꯏꯖꯒꯤ ꯄꯤꯁꯨꯝ ꯑꯅꯤꯗꯣ ꯈꯪꯁꯣꯛꯀ ꯁꯣꯛꯆꯤꯟꯅꯈꯤ ꯅꯦꯟꯁꯤꯗꯣ ꯅꯣꯛꯃꯤ-ꯅꯣꯛꯃꯤꯒ ꯇꯧꯔꯒ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯟꯖꯣꯂꯤꯅ ꯑꯇꯩ ꯃꯃꯥꯟꯅꯕꯤ ꯑꯅꯤꯗꯨꯁꯨ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯂꯤ ꯅꯦꯟꯁꯤ ꯑꯣꯏꯔꯝꯕꯗꯨꯗ ꯃꯃꯥꯏꯁꯤꯡꯗꯨ ꯂꯨꯛꯊꯔꯒ ꯑꯃꯅ ꯑꯃꯗ ꯈꯨꯖꯤꯟꯅ ꯁꯤꯛꯅꯔꯤ ꯅꯦꯟꯁꯤꯁꯨ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯄꯨꯟꯁꯤꯕꯒ ꯂꯥꯏꯖꯒꯒꯤ ꯃꯅꯥꯛꯇꯨꯗ ꯂꯦꯞꯂꯔꯤ ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯄꯨꯟꯁꯤꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯁꯔ ꯕ꯭ꯔꯦꯛ ꯃꯇꯝꯁꯤꯗ ꯄꯨꯟꯁꯤꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯌꯥꯝ ꯃꯣꯡ ꯍꯥꯟꯗꯅ ꯈꯨꯝꯂꯛꯂꯤ ꯃꯤꯁ ꯑꯩꯗꯣ ꯁꯔ ꯔꯟꯕꯤꯔꯒꯤ ꯔꯨꯝꯗ ꯀꯩꯅꯣꯝꯇ ꯌꯦꯡꯂꯨꯒꯦ ꯇꯧꯕꯅꯤ ꯑꯁ ꯁꯔ ꯂꯥꯏꯔꯤꯛꯇ ꯁꯨꯝ ꯄꯥꯔꯒ ꯂꯩꯔꯗꯤ ꯌꯥꯔꯔꯣꯏ ꯉꯁꯥꯏꯈꯩ ꯑꯉꯥꯡ ꯃꯌꯥꯝ ꯀꯣꯏꯂꯥꯎ ꯂꯪꯅꯔꯨꯔꯦ ꯀꯩꯅꯣꯝꯃ ꯆꯥꯔꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯅ ꯐꯔꯣꯏꯗ꯭ꯔꯣ ꯁꯔ ꯅꯦꯟꯁꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗꯨꯗ ꯑꯅꯤꯗꯨꯒꯤ ꯃꯌꯥꯏꯗ ꯂꯦꯞꯂꯤꯕ ꯂꯥꯏꯖꯗꯣ ꯄꯨꯟꯁꯤꯕꯗ ꯈꯪꯌꯦꯡ ꯌꯦꯡꯂꯒ ꯃꯆꯤꯟꯗꯨꯗꯁꯨ ꯇꯞꯂꯞꯅ ꯌꯥꯝ ꯎꯁꯤꯠꯇꯅ ꯁꯣꯜꯂꯤ ꯌꯥꯝ ꯋꯥꯕꯤꯀꯣ ꯅꯊꯧ ꯁꯅꯗꯅ ꯏꯔꯥꯡ ꯍꯧꯖꯤꯜꯂꯤꯕ ꯀꯥꯏꯗꯨꯅꯤꯅꯦ ꯃꯤꯁꯀꯤ ꯋꯥꯇꯥꯁꯦ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯗꯣ ꯑꯩꯒꯤ ꯊꯝꯆꯥꯗꯕꯨ ꯀꯥꯟꯅꯔꯣꯏ ꯃꯤꯁ ꯐꯣꯇꯦꯠꯇ ꯃꯥꯡꯖꯨꯡ ꯆꯣꯡꯕ ꯑꯣꯏꯅ ꯊꯣꯛꯂꯅꯤ ꯍꯥꯏꯕꯤꯔꯤꯕ ꯑꯩꯅꯗꯤ ꯂꯥꯏꯖꯗꯨ ꯆꯤꯟꯕꯥꯜꯗ ꯃꯈꯣꯜ ꯊꯣꯛꯅ ꯍꯥꯏꯖꯕꯗꯤ ꯉꯝꯖꯗ ꯊꯃꯣꯏꯗ ꯑꯣꯏꯅ ꯅꯦꯟꯁꯤꯕꯨ ꯄꯦꯟꯅ ꯆꯩꯔꯒ ꯅꯣꯛꯂꯤ ꯄꯨꯟꯁꯤꯕꯁꯨ ꯈꯨꯝꯗ ꯌꯥꯗꯕꯒꯨꯝ ꯁꯤꯠ ꯈꯨꯝꯂꯛꯂꯤ ꯌꯥꯔꯅꯤꯌꯦ ꯃꯤꯁ ꯑꯩ ꯀꯩꯁꯨꯝ ꯆꯥꯅꯤꯡꯗ꯭ꯔꯦ ꯏꯁꯤꯡ ꯊꯛꯂꯤ ꯄꯨꯟꯁꯤꯕꯒꯤ ꯄꯥꯎꯈꯨꯝꯗꯨꯗ ꯅꯦꯟꯁꯤꯗꯣ ꯈꯤꯇꯪ ꯀꯧꯇꯛ ꯆꯥꯏ ꯏꯀꯥꯏꯕꯣꯏ ꯀꯔꯤꯑꯣꯏ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯤꯕ ꯂꯥꯏꯖ ꯍꯣꯏꯔꯨꯝꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯑꯩꯃ ꯂꯥꯏꯖ ꯅꯣꯏ ꯃꯌꯥꯝꯅ ꯁꯤꯗ ꯁꯔꯗ ꯑꯣꯟꯁꯤꯜꯂꯒ ꯀꯩꯗꯧꯔꯝꯃꯤꯅꯣ ꯂꯥꯏꯖꯁꯨ ꯑꯌꯥꯝꯕ ꯃꯤꯅꯤ ꯃꯤꯒꯤ ꯃꯈꯣꯏ ꯃꯔꯤꯟ ꯆꯥꯛꯅꯕ ꯑꯗꯨꯝ ꯈꯨꯝꯂꯛꯂꯤ ꯃꯤꯁ ꯑꯩꯈꯣꯏ ꯄꯨꯂꯞꯇꯣ ꯏꯁꯤꯡ ꯊꯛꯑꯣꯁꯦ ꯍꯥꯏꯅ ꯊꯣꯛꯂꯛꯃꯤꯟꯅꯔꯛꯄꯅꯦꯕ ꯑꯗꯨꯗ ꯑꯩꯅ ꯃꯥꯡ ꯊꯪꯕ ꯑꯩꯗꯤ ꯑꯗꯨꯝ ꯍꯟꯅ ꯌꯦꯡꯂꯒ ꯔꯨꯝꯗꯒꯤ ꯊꯣꯔꯛꯄꯗꯨꯗ ꯁꯔ ꯂꯥꯛꯄꯗꯣ ꯈꯪꯍꯧꯗ꯭ꯔꯦ ꯏꯁꯥꯁꯦ ꯕ꯭ꯔꯦꯛ ꯐꯥꯕꯁꯨ ꯉꯝꯍꯧꯗ꯭ꯔꯦ ꯑꯩꯒ ꯁꯔꯒ ꯀꯣꯡ ꯊꯦꯡꯒꯥꯏꯅꯈ꯭ꯔꯦ ꯑꯩꯒꯤ ꯇꯟꯖꯥ ꯈꯪꯕꯤ ꯃꯥꯏꯁꯤꯅ ꯁꯔꯒꯤ ꯊꯃꯣꯏ ꯃꯄꯥꯁꯤꯗ ꯌꯥꯝ ꯀꯟꯅ ꯌꯩꯁꯟꯈ꯭ꯔꯦ ꯑꯗꯨꯗ ꯁꯔꯒꯤ ꯊꯃꯣꯏꯁꯦ ꯁꯣꯛꯄ꯭ꯔꯥꯅ ꯍꯪꯂꯝꯕꯅꯤꯗ ꯃꯤꯁ ꯂꯥꯏꯖꯒꯤ ꯋꯥꯗꯨ ꯇꯥꯕꯗꯨꯗ ꯄꯨꯟꯁꯤꯕꯗꯣ ꯃꯃꯤꯠꯇꯨ ꯈꯪꯂꯥꯎ ꯊꯣꯔꯛꯂꯒ ꯁ꯭ꯄꯦꯛ ꯃꯅꯨꯡꯗꯒꯤ ꯂꯥꯏꯖꯗ ꯌꯨꯡꯅ ꯌꯦꯡꯂꯛꯂꯤ ꯃꯌꯥꯝꯅ ꯁꯥꯊꯤ ꯀꯥꯏꯅ ꯍꯥꯏꯅꯔꯤꯕ ꯃꯤꯁ ꯅꯦꯟꯁꯤꯗꯨꯗ ꯂꯥꯏꯖꯅ ꯈꯨꯝꯂꯤꯕ ꯄꯥꯎꯈꯨꯝꯗꯨ ꯇꯥꯕꯗ ꯃꯃꯥꯟꯅꯕꯤ ꯑꯅꯤꯗꯨꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯤ ꯑꯟꯖꯨꯗꯨ ꯂꯤꯅꯥꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗꯨꯗ ꯆꯪꯁꯤꯜꯂꯗꯨꯅ ꯂꯣꯠꯅ ꯆꯤꯔꯣꯜ ꯇꯧꯔꯛꯂꯤ ꯑꯁ ꯁꯪꯕꯥꯅꯕꯤ ꯂꯥꯏꯖꯁꯦ ꯃꯤꯁ ꯅꯦꯟꯁꯤꯒꯤ ꯈꯣꯟꯊꯤ ꯁꯣꯏꯗꯅ ꯆꯥꯔꯅꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯂꯤꯅꯥꯁꯨ ꯃꯃꯤꯠꯀꯗꯣ ꯎꯏꯁꯤꯜꯂꯗꯨꯅ ꯇꯞꯂꯞ ꯈꯨꯝꯂꯛꯂꯤ ꯑꯁꯤꯒꯤ ꯆꯥꯔꯣꯏꯁꯦ ꯌꯥꯝ ꯉꯝꯃꯦ ꯍꯥꯏꯕ ꯄꯨꯟꯁꯤꯕꯗꯣ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯋꯥ ꯉꯥꯡꯕꯒ ꯀꯥꯎꯈ꯭ꯔꯦ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯂꯥꯏꯖꯒꯤ ꯎꯁꯤꯠꯇꯕ ꯃꯥꯟꯕ ꯋꯥꯗꯨ ꯇꯥꯕꯗ ꯅꯦꯟꯁꯤꯗꯣ ꯊꯃꯣꯏꯗ ꯇꯪ ꯄꯥꯟꯕꯒꯨꯝ ꯇꯧꯔꯤ ꯃꯤ ꯐꯠꯇꯕꯒꯤ ꯍꯧꯅꯕꯤ ꯑꯉꯥꯡꯗꯨꯒ ꯃꯥꯟꯅꯔꯒ ꯈꯪꯁꯥꯎ ꯁꯥꯎꯒꯠꯂꯛꯂꯤ ꯂꯥꯏꯖꯅ ꯉꯝꯍꯟꯕ ꯌꯥꯗꯦ ꯃꯇꯥꯒꯨꯝ ꯌꯥꯝ ꯄꯥꯈꯠꯄ ꯁꯥꯗꯅ ꯄꯨꯟꯁꯤꯕꯒꯤ ꯃꯅꯥꯛ ꯈꯤꯇꯪꯒ ꯆꯪꯁꯤꯜꯂꯒ ꯍꯪꯂꯛꯂꯤ ꯁꯣꯛꯄ꯭ꯔꯣ ꯁꯔ ꯄꯨꯟꯁꯤꯕꯁꯨ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯏ ꯅꯦꯟꯁꯤꯅ ꯃꯥꯒꯤ ꯃꯅꯥꯛ ꯅꯛꯁꯤꯜꯂꯛꯄꯗꯨꯗ ꯃꯃꯥꯏꯗꯨ ꯅꯣꯟꯊꯔꯒ ꯌꯥꯝ ꯍꯩꯅꯗꯅ ꯁꯣꯛꯇꯦꯗ ꯃꯤꯁ ꯌꯥꯝ ꯀꯟꯅ ꯊꯦꯡꯒꯥꯏꯅꯕ ꯅꯠꯇꯦ ꯍꯥꯏꯐꯦꯠꯇꯪꯅꯤ ꯑꯗꯨꯗꯤ ꯃꯤꯁ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯇꯁꯦꯡꯅ ꯄꯨꯟꯁꯤꯕ ꯑꯣꯟꯁꯤꯟꯅꯕ ꯇꯜꯂꯤ ꯑꯗꯨꯅ ꯃꯈꯥ ꯁꯝꯊꯥꯔꯛꯇꯅꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯂꯤꯕꯅꯤ ꯅꯦꯟꯁꯤꯁꯨ ꯎꯄꯥꯏ ꯂꯩꯇ ꯅꯣꯛꯃꯤ ꯇꯧꯔꯗꯨꯅ ꯍꯣꯏ ꯁꯔ ꯂꯥꯏꯖꯗꯨ ꯃꯆꯤ ꯂꯦꯡꯗꯦ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯒꯤ ꯃꯃꯥꯡꯗꯨꯗ ꯆꯞ ꯂꯦꯞꯂꯒ ꯌꯥꯝ ꯃꯣꯡ ꯍꯥꯗꯨꯅ ꯂꯥꯏꯖ ꯁꯥꯏꯠ ꯈꯔ ꯇꯧ ꯑꯩ ꯆꯠꯀꯦ ꯂꯥꯏꯖꯗꯨ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯏ ꯃꯃꯤꯠꯇꯨ ꯇ꯭ꯔꯒ ꯈꯞꯂꯗꯨꯅ ꯍꯣꯏ ꯁꯔ ꯈꯤꯇꯪꯒ ꯂꯩꯊꯣꯛꯂꯤ ꯄꯨꯟꯁꯤꯕꯁꯨ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯗ ꯃꯤꯠꯆꯤꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗ ꯊꯋꯥ ꯁꯥꯗꯅ ꯒꯝ ꯆꯠꯈ꯭ꯔꯦ ꯄꯨꯟꯁꯤꯕ ꯍꯦꯛ ꯆꯠꯈꯤꯕꯒ ꯅꯦꯟꯁꯤꯁꯨ ꯃꯃꯤꯠꯇꯨ ꯐꯩꯅ ꯂꯥꯏꯖꯗ ꯌꯦꯡꯂꯒ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯂꯥꯏꯖ ꯑꯣꯖꯥꯗ ꯊꯦꯡꯖꯤꯟꯅꯕ ꯍꯥꯏꯁꯦ ꯐꯖꯕ ꯋꯥ ꯅꯠꯇꯦ ꯍꯌꯦꯡꯈꯩꯗꯤ ꯂꯝꯕꯤ ꯆꯠꯄꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯆꯠꯂꯨꯀꯣ ꯅꯃꯥꯏ ꯊꯛꯄꯗꯨ ꯈꯔ ꯍꯜꯂꯣ ꯋꯥꯍꯩꯗꯨ ꯈꯛ ꯍꯥꯏꯔꯝꯂꯒ ꯅꯦꯟꯁꯤꯗꯣ ꯃꯃꯥꯏꯗꯨ ꯁꯠ ꯂꯩꯊꯣꯛꯂꯒ ꯁ꯭ꯇꯥꯐ ꯔꯨꯝ ꯑꯗꯣꯝꯗ ꯄ꯭ꯔꯞ ꯆꯠꯈꯤ ꯂꯥꯏꯖꯗꯣ ꯃꯆꯤꯟ ꯄꯦꯟꯅ ꯈꯨꯝꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯃꯤꯁꯇꯨꯗ ꯀꯔꯝꯅ ꯈꯨꯝꯂꯨꯒꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯃꯆꯤꯟꯗꯨ ꯁꯨꯒꯠꯂꯒ ꯃꯈꯨꯠꯇꯨ ꯀꯤꯟꯁꯤꯡꯂꯗꯨꯅ ꯅꯦꯟꯁꯤꯗ ꯊꯣꯝꯅꯤꯡꯉꯦ ꯍꯥꯏꯕꯒꯨꯝ ꯂꯩꯍꯧꯔꯦ ꯑꯟꯖꯨ ꯍꯣꯏꯁꯨ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇꯨꯗ ꯆꯪꯁꯤꯜꯂꯛꯂꯒ ꯅꯦꯟꯁꯤꯗ ꯌꯦꯡꯂꯗꯨꯅ ꯑꯔꯤꯕꯤ ꯁꯦꯠꯂꯣꯏꯗꯕꯤꯁꯦ ꯁꯔꯁꯦ ꯄꯥꯝꯕꯒ ꯇꯧꯔꯤ ꯑꯣꯏꯁꯣꯏꯔꯣꯏꯗꯕꯗ
ꯅꯦꯟꯁꯤꯒꯤ ꯋꯥꯗꯨꯗ ꯑꯟꯖꯨꯁꯨ ꯅꯣꯛꯃꯤ ꯍꯥꯏꯔꯛꯂꯤ ꯑꯩ ꯂꯨꯄꯥ 10 ꯄꯤꯒꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯇ ꯆꯪꯂꯛꯇꯅꯕ ꯍꯥꯏꯕ ꯉꯝꯕ ꯀꯅꯥꯅꯣ ꯊꯣꯔꯣ ꯄ꯭ꯔꯤꯟꯁꯤꯄꯜꯗ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯊꯥꯖꯤꯜꯂꯨꯁꯦ ꯂꯥꯏꯖꯁꯨ ꯑꯋꯥꯠꯄ ꯂꯩꯇꯦ ꯃꯆꯤꯟꯗꯣ ꯁꯠ ꯍꯦꯛꯇ ꯈꯨꯝꯂꯛꯂꯦ ꯑꯁꯦꯡꯕ ꯀ꯭ꯋꯥꯛ ꯑꯃꯨꯕꯤ ꯃꯁꯤ ꯅꯨꯄꯤꯁꯦ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯇ ꯆꯪꯍꯜꯂꯔꯣꯏꯁꯤꯔꯥ ꯍꯣꯏ ꯌꯥꯏꯌꯦ ꯀꯃꯥꯏ ꯍꯥꯏꯁꯤꯒꯦ ꯅꯣꯏ ꯀ꯭ꯔꯁꯇ ꯍꯥꯏꯌꯣ ꯀꯩꯅꯣ ꯉꯝꯖꯔꯔꯣꯏꯍꯦ ꯅꯣꯏ ꯅꯕꯨ ꯅꯠꯇ꯭ꯔꯣ ꯅꯣꯏ ꯁ꯭ꯀꯨꯜ ꯅꯠꯇ꯭ꯔꯣ ꯅꯪ ꯍꯥꯏꯌꯨꯗꯅ ꯂꯥꯏꯖ ꯃꯆꯤꯟꯒꯗꯨ ꯁꯨꯒꯠꯂꯗꯨꯅ ꯅꯪꯒꯤ ꯅꯋꯥꯗꯣ ꯑꯩꯒ ꯀꯧꯅꯗ꯭ꯔꯦ ꯅꯨꯡꯉꯥꯏꯅꯤ ꯅꯪ ꯍꯌꯦꯡ ꯐꯨꯕꯗ ꯁꯤꯅꯤꯗꯤ ꯈꯪꯗ꯭ꯔꯤ ꯑꯟꯖꯨꯗꯣ ꯊꯤꯛꯀ ꯅꯣꯛꯂꯗꯨꯅ ꯂꯥꯏꯖꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯤ ꯀ꯭ꯔꯁꯅꯕꯨ ꯐꯨꯔꯗꯤ ꯅꯥꯗꯕꯅꯤ ꯕꯦꯝꯃꯧ ꯍꯣꯏꯅꯦ ꯅꯥꯔꯣꯏꯗꯧꯔꯤ ꯑꯩꯈꯣꯏ ꯇꯥꯃꯣꯆꯥꯅ ꯉꯁꯥꯏ ꯐꯨꯕꯗꯣ ꯅꯥꯗꯤ ꯅꯥꯏꯍꯦ ꯑꯗꯨꯕꯨ ꯅꯥꯔꯁꯨ ꯂꯦꯝꯅ ꯃꯥꯡꯗꯦ ꯑꯩꯈꯣꯏ ꯗꯥꯝꯆꯥꯅ ꯃꯣꯂꯣꯝ ꯇꯩꯕꯤꯔꯤꯗꯨꯅꯤ ꯑꯗꯣ ꯃꯃꯜ ꯌꯥꯝ ꯊꯤ ꯌꯥꯝꯈ꯭ꯔꯖꯥꯠꯅꯤ ꯂꯤꯅꯥꯗꯤ ꯑꯅꯤꯗꯨꯒꯤ ꯋꯥꯔꯤꯗꯨꯗ ꯋꯥ ꯈꯨꯝꯕꯒ ꯅꯪꯗ꯭ꯔꯦ ꯑꯃꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯂꯩ ꯑꯟꯖꯨ ꯅꯣꯛꯃꯤ ꯂꯥꯏꯖꯗ ꯌꯦꯡꯂꯗꯨꯅ ꯅꯩꯈꯤꯕꯩ ꯋꯥꯅꯤꯅꯦ ꯑꯩꯈꯣꯏ ꯇꯥꯃꯣꯆꯥꯅꯅꯦ ꯆꯥꯟꯁ ꯄꯤꯕꯤꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯑꯁ ꯀ꯭ꯂꯥꯁꯁꯦ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯜꯂꯗꯤ ꯐꯅꯤꯗ ꯃꯤ ꯍꯣꯔꯦꯟ ꯋꯥꯔꯤ ꯁꯥꯟꯅꯁꯦꯅ ꯍꯥꯏꯕꯅꯦ ꯈꯖꯤꯛꯇꯒꯤ ꯅꯨꯄꯤ ꯅꯪ ꯅꯩꯈꯠꯂꯛꯏ 10 ꯊꯥꯔꯝꯗꯥꯏꯁꯤꯗ ꯈꯪꯗꯦꯗ ꯑꯟꯖꯨ ꯍꯧꯖꯤꯛꯀꯥꯟꯁꯦ ꯂꯥꯏꯔꯤꯛꯀꯤ ꯋꯥꯈꯜꯒ ꯆꯪꯗꯦ ꯂꯤꯅꯥꯗꯣ ꯑꯅꯤꯗꯨꯒꯤ ꯋꯥꯔꯤꯗꯨꯗ ꯇꯥꯅꯤꯡꯗ꯭ꯔ ꯃꯥꯜꯂꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯐꯠꯊꯛꯂꯛꯂꯤ ꯑꯁ ꯅꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯗꯣ ꯇꯥꯅꯤꯡꯗ꯭ꯔꯤꯀꯣ ꯃꯤꯁ ꯅꯦꯟꯁꯤꯒꯤ ꯃꯇꯥꯡꯗꯣ ꯈꯟꯅꯁꯦ ꯃꯥ ꯌꯥꯝ ꯎꯁꯤꯠꯇꯦ ꯂꯥꯏꯖꯗꯨ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛꯇꯪ ꯂꯩ ꯑꯟꯖꯨꯁꯨ ꯂꯤꯅꯥꯗ ꯈꯨꯅꯤꯡꯅ ꯈꯪꯊꯤꯟꯒ ꯊꯤꯜꯂꯒ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯇꯧꯔꯤ ꯂꯤꯅꯥꯁꯨ ꯂꯥꯏꯖꯗ ꯈꯪꯌꯦꯡ ꯌꯦꯡꯂꯤ ꯂꯥꯏꯖꯅ ꯃꯃꯤꯠꯇꯨ ꯅꯣꯡꯊꯛꯇ ꯌꯦꯡꯈꯠꯂꯒ ꯂꯩꯕꯗꯨ ꯎꯕꯗ ꯂꯤꯅꯥꯗꯣ ꯈꯪꯅꯣꯛꯀ ꯅꯣꯛꯂꯤ ꯂꯥꯏꯖ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯅ ꯑꯅꯤꯗꯨꯗ ꯌꯦꯡꯂꯒ ꯄ꯭ꯂꯥꯟ ꯑꯃꯗꯤ ꯂꯩꯔꯦ ꯀꯩ ꯄ꯭ꯂꯥꯟꯅꯣ ꯂꯥꯎ ꯀ꯭ꯂꯥꯁꯔꯨꯝ ꯆꯪꯉꯁꯦ ꯑꯗꯨꯒ ꯍꯥꯏꯅꯔꯨꯔꯁꯦ ꯁ꯭ꯋꯥꯏꯗ ꯍꯥꯏꯅꯔꯗꯤ ꯃꯤ ꯂꯣꯏ ꯇꯥꯡꯈ꯭ꯔꯅꯤ ꯂꯥꯏꯖꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡꯏꯟꯅ ꯅꯨꯄꯤ ꯑꯍꯨꯝꯗꯣ ꯃꯔꯤ ꯀ꯭ꯂꯥꯁꯇ ꯆꯪꯂꯛꯂꯤ ꯂꯥꯏꯖꯗ ꯋꯥꯈꯜ ꯈꯟꯊꯕꯤꯕꯒ ꯅꯠꯇꯦ ꯃꯥꯅ ꯇꯧꯔꯤꯗꯨꯅ ꯐꯔꯦ ꯈꯟꯖꯕꯤꯅꯤ ꯃꯥꯒꯤ ꯑꯄꯥꯝꯕꯗꯣ ꯊꯨꯡꯗꯕ ꯌꯥꯗꯦ ꯈꯟꯖꯩ ꯀ꯭ꯂꯥꯁ ꯃꯅꯨꯡꯗ ꯆꯞ ꯂꯦꯞꯂꯒ ꯔꯨꯝꯗꯨꯗ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯃꯥꯅ ꯍꯥꯏꯕꯗ ꯍꯦꯛꯇ ꯌꯥꯔꯛꯀꯗꯕ ꯃꯤ ꯌꯦꯡꯂꯛꯄꯗ ꯔꯥꯖꯇ ꯄꯣꯞ ꯇꯥꯏ ꯅꯣꯛꯐꯦꯠ ꯇꯧꯅ ꯔꯥꯖꯇ ꯌꯦꯡꯂꯝꯂꯒ ꯃꯃꯥꯟꯅꯕꯤ ꯑꯅꯤꯗꯨꯒ ꯔꯥꯎꯟ ꯇꯧꯁꯤꯜꯂꯒ ꯀꯔꯤꯅꯣ ꯃꯌꯥꯝ ꯍꯥꯏꯅꯔꯒ ꯄ꯭ꯂꯥꯟ ꯁꯤꯟꯅꯔꯤ ꯑꯉꯥꯡ ꯉꯥꯛꯇꯒꯤ ꯋꯥ ꯑꯣꯏꯕꯅ ꯀꯨꯏꯅ ꯈꯟꯅꯗꯦ ꯌꯥꯝ ꯊꯨꯅ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯂꯤ ꯑꯟꯖꯨꯅ ꯑꯗꯣ ꯄ꯭ꯔꯤꯟꯁꯤꯄꯜꯗ ꯀꯅꯥꯅ ꯍꯥꯏꯍꯟꯁꯦ ꯍꯥꯏꯅꯣ ꯑꯣꯖꯥꯈꯩꯅ ꯅꯨꯡꯁꯤꯕ ꯍꯦꯛ ꯍꯥꯏꯕꯗ ꯈꯔ ꯊꯥꯖꯒꯗꯕ ꯃꯤꯗꯤ ꯗꯔꯀꯥꯔ ꯑꯣꯏꯗ꯭ꯔꯣ ꯅꯣꯏ ꯑꯩꯈꯣꯏꯅ ꯇꯧꯔꯗꯤ ꯑꯝꯇ ꯌꯥꯔꯔꯣꯏ ꯋꯥꯊꯤ ꯆꯥꯔꯒ ꯇꯣꯛꯑꯅꯤ ꯂꯥꯏꯖꯁꯨ ꯀꯩꯁꯨ ꯅꯠꯇꯦ ꯃꯤ ꯂꯩ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯈꯨꯀꯥꯞꯄꯤꯒ ꯐꯠ ꯀꯥꯞꯂꯗꯨꯅ ꯑꯣꯍꯣ ꯑꯗꯨꯒꯤꯗꯃꯛꯇꯗꯤꯅꯦ ꯅꯪ ꯋꯥꯕꯤꯔꯨꯔꯅꯨ ꯃꯤ ꯂꯩꯖꯔꯤ ꯂꯤꯅꯥꯗꯣ ꯏꯪꯉꯛꯅ ꯀꯅꯥ ꯂꯥꯏꯖ ꯑꯐꯥꯎꯒ ꯁꯥꯗꯅ ꯃꯃꯥꯏꯗꯨ ꯐꯂꯩꯊꯣꯔꯛꯂꯒ ꯑꯩꯒꯤ ꯇꯨꯃꯤꯟꯅꯔꯣ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯗꯣ ꯔꯥꯖꯀꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯂꯥꯛꯂꯤ ꯑꯗꯨꯒ ꯆꯞ ꯂꯦꯞꯂꯗꯨꯅ ꯔꯥꯖ ꯋꯥ ꯑꯝꯇ ꯈꯟꯅꯁꯦ ꯔꯥꯖ ꯂꯥꯏꯔꯤꯛ ꯄꯥꯔꯒ ꯂꯩꯖꯔꯝꯕꯅꯤ ꯃꯃꯥꯏꯗꯨ ꯁꯥꯗꯦꯡ ꯈꯜꯂꯛꯂꯤ ꯂꯥꯏꯖ ꯑꯣꯏꯔꯝꯕꯗꯨꯗ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯄꯦꯟꯗꯨ ꯈꯪꯊꯥ ꯊꯥꯗꯣꯛꯂꯤ ꯀꯔꯤ ꯋꯥꯅꯣ ꯂꯥꯏꯖ ꯈꯟꯅꯁꯤꯅꯦ ꯑꯩꯈꯣꯏ ꯃꯤꯁ ꯅꯦꯟꯁꯤꯅ ꯃꯅꯤꯄꯨꯔꯤ ꯇꯥꯛꯄꯁꯤ ꯅꯣꯏ ꯍꯩꯅꯕ꯭ꯔꯥ ꯍꯥꯏꯗꯤ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯕ ꯔꯥꯖꯇꯤ ꯏꯆꯝ ꯆꯝꯅ ꯑꯗꯨꯝ ꯈꯨꯝꯂꯛꯂꯤ ꯀꯩꯗꯧꯔꯒꯦ ꯑꯩꯗꯤ ꯁꯨꯝ ꯌꯥꯕ꯭ꯔꯥꯅ ꯈꯜꯂꯤꯗ ꯂꯥꯏꯖꯗꯣ ꯁꯛꯐꯝꯗꯨ ꯁꯠ ꯑꯣꯜꯂꯤ ꯃꯥꯅ ꯆꯨꯝꯃꯒ ꯁꯥꯗꯅ ꯁꯥꯎꯔꯛꯀ ꯍꯥꯏꯔꯛꯂꯤ ꯑꯁ ꯅꯣꯏ ꯂꯥꯏꯔꯤꯛ ꯍꯩꯕ ꯀꯥꯡꯕꯨꯅ ꯌꯥꯕꯒꯤ ꯋꯥꯅꯤꯗ ꯑꯩꯈꯣꯏꯗꯤ ꯃꯥꯒꯤ ꯁꯧꯗꯨ ꯀꯤꯔꯤꯉꯩꯗ ꯂꯥꯏꯔꯤꯛ ꯇꯥꯛꯏꯗꯣ ꯇꯥꯕꯗꯤ ꯂꯥꯏꯔꯗꯅ ꯃꯥꯒꯤ ꯃꯁꯛꯇꯨ ꯐꯥꯎꯕ ꯌꯦꯡꯕ ꯑꯝꯇ ꯅꯪꯍꯧꯗꯦ ꯑꯟꯖꯨꯁꯨ ꯐꯠ ꯌꯥꯎꯁꯤꯜꯂꯛꯂꯤ ꯔꯥꯖ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯁꯨꯡꯇꯥ ꯇꯥꯗꯦꯕꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯣꯏꯒꯤ ꯃꯅꯥꯛ ꯅꯛꯅ ꯐꯝꯂꯤꯕ ꯆꯅꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯆꯅꯨ ꯑꯩꯈꯣꯏ ꯇꯧꯔꯣ ꯅꯣꯏꯕꯨ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯣꯅꯦ ꯃꯤꯁ ꯅꯦꯟꯁꯤꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄꯁꯦ ꯂꯥꯏꯖ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯍꯥꯏꯌꯨ ꯍꯥꯏꯕꯒꯨꯝ ꯆꯅꯨꯗꯨꯗ ꯃꯃꯤꯠꯀ ꯀꯨꯞꯂꯛꯂꯤ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯇꯥꯗꯦ ꯀꯤꯃꯟꯕꯗꯨꯗ ꯍꯥꯏꯕ ꯇꯟꯗꯅ ꯂꯩꯔꯝꯕꯅꯤ ꯆꯅꯨꯗ ꯃꯃꯥꯟꯅꯕꯤꯒꯤ ꯃꯤꯆꯪꯗ ꯋꯥꯒ ꯉꯥꯡꯂꯤꯕꯅꯤ ꯆꯅꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯂꯥꯏꯖꯗꯨ ꯃꯊꯃꯣꯏꯗ ꯍꯔꯥꯎꯖꯔꯤ ꯔꯥꯖꯁꯨ ꯂꯥꯏꯖ ꯍꯣꯏꯅ ꯍꯥꯏꯔꯤꯗꯣ ꯆꯨꯝꯅ ꯃꯣꯏ ꯃꯅꯤꯡꯂꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯁꯨꯝ ꯒ꯭ꯌꯥꯟ ꯇꯥꯏ ꯅꯣꯏ ꯇꯥꯗꯦ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯤ ꯂꯤꯅꯥꯁꯨ ꯁꯠ ꯌꯥꯎꯁꯤꯜꯂꯛꯂꯤ ꯃꯥꯒꯤ ꯀꯥꯔꯟꯗꯨ ꯇꯥꯁꯤꯜꯂꯛꯂꯤ ꯔꯥꯖ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕꯗ ꯃꯃꯤꯡ ꯆꯠꯂꯕ ꯃꯤꯁ ꯅꯦꯟꯁꯤꯁꯦ ꯅꯪꯅ ꯌꯥꯝ ꯀꯟꯈꯠꯂꯤꯁꯤꯕꯨ ꯅꯠꯇꯦ ꯅꯪꯕꯨ ꯃꯤꯁ ꯅꯦꯟꯁꯤꯒ ꯅꯪꯒ ꯃꯔꯤ ꯂꯩꯅꯔꯕ ꯋꯥꯍꯩꯁꯦ ꯍꯥꯏꯔꯒ ꯃꯊꯣꯡ ꯆꯥꯗꯕꯤ ꯅꯨꯄꯤ ꯑꯍꯨꯝꯗꯣ ꯈꯪꯅꯣꯛꯀ ꯅꯣꯛꯂꯤ ꯔꯥꯖꯇꯣ ꯃꯈꯨꯠꯇ ꯃꯀꯣꯛꯇ ꯍꯥꯞꯂꯒ ꯑꯁ ꯀꯩ ꯋꯥꯇꯥꯅꯣ ꯂꯤꯅꯥ ꯂꯥꯏꯖꯁꯨ ꯃꯆꯤꯟ ꯑꯅꯤꯗꯣ ꯆꯞꯁꯟꯅꯔꯒ ꯅꯣꯛꯂꯗꯨꯅ ꯍꯣꯏꯅꯦ
ꯅꯪꯅ ꯌꯥꯝ ꯄꯥꯝꯂꯒꯅ ꯃꯤꯁ ꯅꯦꯟꯁꯤꯁꯦ ꯅꯪ ꯂꯧꯖꯔꯣ ꯑꯩ ꯅꯪꯒꯤ ꯈꯣꯔꯁ ꯈꯔ ꯄꯤꯕꯤꯔꯒꯦ ꯂꯥꯏꯖꯒꯤ ꯋꯥꯗꯨ ꯇꯥꯕꯗꯨꯗ ꯔꯥꯖꯇꯣ ꯊꯤꯛ ꯊꯤꯛꯀ ꯅꯣꯛꯂꯤ ꯖꯅꯨꯅ ꯑꯃꯨꯛ ꯃꯈꯥ ꯁꯝꯊꯔꯛꯂꯤ ꯍꯥꯏꯒꯝꯗꯅ ꯔꯥꯖ ꯃꯤꯁ ꯅꯦꯟꯁꯤꯁꯦ ꯁꯅꯥꯁꯨ ꯌꯥꯝ ꯁꯤꯕ ꯑꯣꯏ ꯗ꯭ꯔꯦꯁ ꯑꯅꯥꯟꯕꯁꯨ ꯁꯦꯠꯂꯤ ꯂꯥꯏꯔꯤꯛꯁꯨ ꯍꯩꯔꯦ ꯅꯪ ꯂꯧꯒꯦ ꯂꯧꯁꯤꯜꯂꯣ ꯅꯌꯨꯝꯗ ꯊꯝꯂꯒ ꯂꯥꯏꯔꯤꯛ ꯑꯗꯨꯝ ꯇꯥꯍꯜꯂꯣꯕ ꯑꯁ ꯅꯣꯏꯁꯤꯗꯤꯕ ꯀꯥꯔꯟ ꯁꯨꯝ ꯉꯥꯡꯗꯅ ꯂꯩꯔꯤ ꯀꯩꯅꯣ ꯅꯣꯏ ꯄꯥꯝꯃꯤꯁꯦ ꯍꯥꯏꯔꯣꯁꯦ ꯃꯤꯁ ꯅꯦꯟꯁꯤꯁꯦ ꯀꯩꯗꯧꯁꯦ ꯍꯥꯏꯕꯅꯣ ꯂꯥꯏꯖꯁꯨ ꯐꯠꯀ ꯈꯨꯝꯂꯛꯂꯤ ꯑꯗꯨꯔꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤꯒꯤ ꯑꯣꯖꯥꯁꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯃ ꯁꯤꯜꯂꯁꯦ ꯍꯥꯏꯗꯣꯏꯕ ꯄ꯭ꯔꯤꯟꯁꯤꯄꯜꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯃꯤꯟꯅꯔꯨꯁꯦ ꯍꯥꯏꯕ ꯑꯇꯩꯅ ꯍꯥꯏꯕ ꯑꯣꯏꯔꯝꯂꯕꯗꯤ ꯔꯥꯖꯇꯣ ꯂꯩꯊꯣꯛꯂꯝꯒꯗꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯖꯅ ꯍꯦꯛ ꯍꯥꯏꯔꯛꯄꯗꯨꯗ ꯂꯩꯊꯣꯛꯇꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯑꯣ ꯐꯔꯦ ꯐꯔꯦ ꯅꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯍꯥꯏꯔꯒꯗꯤ ꯍꯣꯔꯦꯟ ꯁꯨꯇꯤ ꯊꯥꯕ ꯑꯗꯨꯋꯥꯏꯗ ꯁ꯭ꯇꯥꯐ ꯔꯨꯝꯗ ꯆꯠꯂꯒ ꯄ꯭ꯔꯤꯟꯁꯤꯄꯜꯗ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃ ꯏꯔꯒ ꯊꯥꯖꯤꯜꯂꯁꯤ ꯂꯥꯏꯖ ꯔꯥꯖꯀꯤ ꯋꯥꯗꯨꯗ ꯍꯔꯥꯎ ꯍꯔꯥꯎꯒ ꯈꯨꯝꯂꯛꯂꯤ ꯍꯣꯏ ꯑꯗꯨꯅꯦꯕ ꯍꯧꯖꯤꯛꯇꯤ ꯐꯔꯛ ꯇꯥꯔꯦ ꯕꯦꯜꯁꯨ ꯇꯥꯗꯣꯔꯦ ꯔꯥꯖ ꯍꯣꯔꯦꯟ ꯁꯨꯇꯤ ꯊꯥꯕꯗ ꯁꯣꯏꯅꯗꯕꯤ ꯀꯣ ꯍꯣꯏꯕ ꯑꯗꯣ ꯂꯥꯏꯖ ꯔꯥꯖ ꯃꯃꯤꯠ ꯑꯅꯤꯗꯣ ꯈꯣꯠꯆꯤꯜꯂꯒ ꯂꯥꯏꯖꯗ ꯌꯥꯝ ꯑꯣꯏꯅꯅ ꯀꯧꯔꯛꯂꯤ ꯌꯦꯡꯂꯛꯂꯤꯕ ꯃꯤꯠꯌꯦꯡꯗꯨꯁꯨ ꯏꯔꯥꯡ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯂꯤꯕꯅꯤ ꯔꯥꯖꯀꯤ ꯃꯑꯣꯡꯗꯣ ꯑꯟꯖꯨꯗꯤ ꯈꯪꯂꯤ ꯃꯃꯥꯏꯗꯨ ꯅꯣꯟꯊꯔꯒ ꯊꯃꯣꯏ ꯃꯅꯨꯡꯗ ꯄꯦꯟꯅ ꯆꯩꯊꯔꯛꯂꯤ ꯃꯩꯄꯪꯁꯦ ꯀꯗꯔꯒ ꯁꯧꯔꯤ ꯂꯥꯏꯖꯗꯤ ꯃꯤꯒꯤ ꯏꯪꯒꯤꯠ ꯏꯔꯥꯡꯒ ꯑꯝꯇ ꯈꯪꯕꯤꯕ ꯅꯠꯇꯦ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯕꯣꯟꯗꯣ ꯑꯦꯛꯖꯥꯝꯁꯨ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯦ ꯅꯪ ꯕꯣꯔꯗꯤꯡꯗ ꯂꯩꯔꯗꯣꯏꯔꯣ ꯂꯩꯔꯣꯏꯗ ꯌꯨꯝꯗ ꯂꯩꯅꯤ ꯌꯨꯝꯗ ꯑꯣꯏꯅ ꯍꯣꯠꯅꯔꯒꯦ ꯑꯣ ꯁꯔ ꯄꯨꯟꯁꯤꯕꯅ ꯍꯌꯦꯡ ꯇꯦꯁ ꯇꯧꯅꯤ ꯍꯥꯏꯔꯝꯕꯗꯣ ꯅꯪ ꯍꯩꯔꯕ꯭ꯔꯣ ꯑꯣꯖꯥꯅ ꯇꯦꯁ ꯇꯧꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯈꯖꯤꯛꯄ ꯐꯥꯎꯕ ꯈꯟꯕꯤꯕ ꯅꯠꯇꯦ ꯏꯀꯣꯝ ꯀꯣꯝꯅ ꯑꯗꯨꯝ ꯈꯨꯝꯗꯣꯔꯛꯂꯤ ꯍꯩꯇꯦꯗ ꯅꯣꯠꯕꯨꯛꯇ ꯑꯍꯣꯠꯄ ꯐꯥꯎꯕ ꯂꯩꯇꯦ ꯀ꯭ꯂꯥꯁ ꯇꯧꯔꯤꯉꯩꯗ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯔꯤꯉꯩꯗ ꯒ꯭ꯌꯥꯟ ꯇꯥꯕꯗꯤ ꯂꯥꯏꯔꯗꯅ ꯑꯍꯣꯠꯄꯗꯨ ꯐꯥꯎꯕꯅꯦ ꯁꯤꯟꯐꯥꯎ ꯁꯤꯜꯍꯧꯗꯦ ꯔꯥꯖ ꯅꯣꯛꯅ ꯅꯣꯛꯅ ꯈꯨꯝꯂꯛꯂꯤ ꯑꯁ ꯂꯥꯏꯖ ꯅꯪꯁꯤꯗꯤꯕꯀꯣ ꯌꯥꯝ ꯂꯥꯏꯅꯅ ꯈꯨꯝꯃꯤ ꯑꯩꯈꯣꯏꯅ ꯊꯋꯥꯏ ꯋꯥꯔꯤꯕ ꯔꯥꯖ ꯃꯥꯒꯤ ꯕꯦꯒꯇꯨ ꯍꯥꯡꯗꯣꯔꯛꯂꯗꯨꯅ ꯅꯣꯠꯕꯨꯛꯇꯨ ꯂꯧꯊꯣꯛꯂꯤ ꯑꯗꯨꯒ ꯂꯥꯏꯖꯒꯤ ꯃꯃꯥꯡꯗꯨꯗ ꯊꯝꯂꯒ ꯁꯦ ꯑꯩꯒꯤ ꯅꯣꯠꯕꯨꯛꯁꯦ ꯄꯨꯔꯣ ꯑꯗꯨꯒ ꯅꯪ ꯌꯨꯝꯗ ꯌꯦꯡꯂꯒ ꯍꯥꯏꯐꯦꯠ ꯍꯣꯠꯂꯨꯔꯣ ꯈꯪꯗꯕ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯌꯥꯎꯔꯕꯁꯨ ꯐꯣꯟꯗ ꯍꯥꯏꯅꯔꯁꯦ ꯂꯥꯏꯖ ꯃꯆꯤꯟꯅ ꯄꯦꯊꯣꯛꯂꯒ ꯅꯣꯠꯕꯨꯛꯇꯨꯗ ꯌꯥꯝ ꯀꯤꯅꯒ ꯌꯦꯡꯂꯗꯨꯅ ꯇꯜꯂꯤꯗ ꯔꯥꯖ ꯑꯩ ꯍꯧꯖꯤꯛꯀꯥꯟ ꯂꯥꯏꯔꯤꯛꯁꯨ ꯄꯥꯅꯤꯡꯗ꯭ꯔꯦ ꯂꯥꯏꯔꯤꯛꯁꯦ ꯑꯩꯒꯤ ꯏꯇꯩ ꯀꯟꯅ ꯑꯣꯏꯔꯤ ꯍꯥꯏꯅꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯕꯦꯜꯁꯨ ꯇꯥꯁꯤꯜꯂꯛꯂꯤ ꯕꯦꯜ ꯇꯥꯈꯤꯕꯒꯤ ꯃꯈꯣꯜꯗꯨ ꯇꯥꯕꯒ ꯂꯥꯏꯖꯁꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯍꯣꯠꯇꯅ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯊꯣꯡꯖꯤꯟ ꯃꯌꯥꯗꯨꯗ ꯂꯦꯞꯂꯒ ꯃꯀꯣꯛꯇꯨ ꯆꯦꯞꯊꯔꯒ ꯄꯨꯟꯁꯤꯕꯅ ꯁ꯭ꯇꯤꯌꯔ ꯀꯨꯝꯊꯔꯛꯄꯗꯨ ꯉꯥꯏꯔꯒ ꯂꯩꯔꯤ ꯔꯥꯖꯁꯨ ꯂꯥꯏꯖꯅ ꯌꯦꯡꯂꯤꯕꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛꯇꯨ ꯈꯤꯇꯪ ꯊꯥꯡꯒꯠꯂꯛꯂꯒ ꯌꯦꯡꯂꯛꯂꯤ ꯄꯨꯟꯁꯤꯕꯁꯨ ꯀ꯭ꯂꯥꯁ ꯆꯪꯅꯕ ꯍꯥꯊꯨ ꯍꯥꯊꯨ ꯈꯣꯡꯀꯥꯞꯇꯨ ꯈꯔ ꯊꯨꯔꯞꯅ ꯃꯊꯛꯇꯒꯤ ꯀꯨꯝꯊꯔꯛꯂꯤ ꯂꯥꯏꯖꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯊꯣꯡꯖꯤꯟ ꯃꯔꯨꯝꯗꯨꯗ ꯌꯦꯡꯂꯤ ꯄꯨꯟꯁꯤꯕꯁꯨ ꯔꯨꯝꯗꯨ ꯂꯥꯜꯂꯒ ꯆꯠꯈ꯭ꯔꯦ ꯄꯨꯟꯁꯤꯕꯒꯤ ꯋꯥꯈꯜꯗꯨꯗꯗꯤ ꯀꯩꯁꯨꯝ ꯈꯟꯗꯕꯅꯤꯅ ꯅꯥꯔꯣꯜꯗ ꯌꯦꯡꯂꯤꯕ ꯂꯥꯏꯖꯗ ꯃꯤꯠꯆꯤꯅ ꯐꯥꯎꯕ ꯌꯦꯡꯕꯤꯔꯝꯗꯦ ꯆꯨꯝꯗ꯭ꯔꯤꯡ ꯑꯗꯨꯝ ꯆꯠꯈꯤ ꯂꯥꯏꯖꯁꯨ ꯐꯛꯂꯥꯡꯗꯨꯗ ꯇꯞ ꯅꯞꯁꯤꯜꯂꯒ ꯄꯨꯟꯁꯤꯕꯅ ꯆꯠꯈ꯭ꯔꯤꯗꯨ ꯌꯦꯡꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯩꯍꯧꯔꯦ ꯂꯥꯏꯖꯒꯤ ꯃꯇꯧꯗꯨ ꯀ꯭ꯂꯥꯁꯇꯨꯗ ꯐꯝꯂꯤꯕ ꯂꯥꯏꯖꯕꯨ ꯅꯨꯡꯁꯤꯗꯕ ꯄꯨꯟꯁꯤꯕꯗ ꯉꯥꯎꯅꯕ ꯁꯥꯇ꯭ꯔꯤ ꯈꯔꯗꯤ ꯆꯤꯔꯣꯜꯒ ꯇꯧꯅꯔꯤ ꯂꯥꯏꯖꯅ ꯌꯦꯡꯂꯤꯁꯤ ꯀꯅꯥꯅꯣ ꯁꯔ ꯄꯨꯟꯁꯤꯕ ꯑꯣꯏꯔꯝꯅꯤ ꯍꯩꯃꯥ ꯂꯥꯏꯖꯅ ꯁꯔ ꯄꯨꯟꯁꯤꯕꯁꯤ ꯄꯥꯝꯃꯤꯔꯣ ꯅꯥꯀꯟꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯛꯂꯤ ꯃꯣꯏꯗ ꯂꯩꯔꯒ ꯁꯔ ꯄꯨꯟꯁꯤꯕꯁꯤ ꯂꯥꯏꯖꯅ ꯑꯃꯨꯛ ꯄꯥꯝꯂꯕ ꯑꯗꯨꯗꯤ ꯌꯥꯔꯣꯏꯗ ꯈꯪꯗꯦꯗ ꯑꯩꯗꯤ ꯂꯥꯏꯖꯒꯤ ꯃꯑꯣꯡꯁꯦ ꯌꯥꯝ ꯆꯤꯡꯅꯩ ꯑꯃꯤꯠꯁꯨ ꯍꯥꯞ ꯊꯣꯛꯂꯕꯒꯤ ꯍꯟꯖꯤꯜꯂꯛꯄꯅꯤ ꯊꯣꯡꯖꯤꯟ ꯃꯌꯥꯗꯨꯗ ꯂꯥꯏꯖꯅ ꯂꯩꯔꯝꯂꯤꯕ ꯃꯑꯣꯡꯗꯨ ꯎꯕꯗ ꯂꯥꯏꯖ ꯀꯅꯥꯅ ꯅꯪꯅ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯂꯤꯗꯕ ꯂꯥꯏꯖꯁꯨ ꯃꯤꯠꯌꯦꯡꯗꯨ ꯆꯩꯊꯣꯛꯇꯨꯅ ꯏꯇꯤꯡ ꯇꯤꯡꯅ ꯁꯨꯝ ꯈꯨꯝꯗꯣꯔꯛꯂꯤ ꯑꯩꯈꯣꯏ ꯁꯥꯏꯅꯦ ꯂꯥꯏꯖꯒꯤ ꯋꯥꯗꯨ ꯇꯥꯕꯗꯨꯗ ꯑꯃꯤꯠꯇꯨ ꯃꯈꯥ ꯇꯥꯔꯝꯗꯅ ꯆꯪꯁꯤꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯔꯥꯖꯇꯤ ꯐꯝꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯌꯥꯝ ꯊꯨꯅ ꯍꯧꯒꯠꯂꯛꯂꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯔꯛꯂꯤ ꯂꯥꯏꯖꯁꯨ ꯃꯃꯥꯏꯗꯨ ꯔꯨꯝꯂꯣꯝꯗ ꯁꯠꯂꯩꯁꯤꯜꯂꯛꯂꯤ ꯊꯋꯥ ꯁꯥꯗꯅ ꯒꯝ ꯒꯝꯒ ꯆꯪꯁꯤꯜꯂꯛꯂꯤ ꯀꯅꯥ ꯌꯦꯡꯉꯤꯅꯣ ꯂꯥꯏꯖ ꯔꯥꯖꯅ ꯍꯪꯂꯛꯄꯅꯤ ꯂꯥꯏꯖꯁꯨ ꯊꯋꯥ ꯁꯥꯗꯅ ꯐꯠ ꯈꯨꯝꯗꯣꯔꯛꯂꯤ ꯑꯅꯦ ꯊꯃꯣꯏꯒꯤ ꯀ꯭ꯔꯤꯁꯅ ꯌꯦꯡꯖꯔꯝꯃꯤꯕ